Xong tarabo ma'am. Xong tarabo. Oh my god. Orientation is long. Rotate device back. Calling the toy. I hate it. Smile to the yard is good. Tarabo. Tarabo kay what has Kari. Hello, ma'am. Hả? Cái hái nọ? Nãy chị chia the tay is like that. Oh, sorry. The orientation is low. Rotate your device. Humang sâu nè. Anh xui fazana ilena kano tawni dede dum ilena fazana tumina hana pe nang ngai du tai nang xui da bra xui da bra ge mas si bit lai thari chalo Taraba. Anh làm mute thầm gì vậy nhưng mà cái gì xui như vậy. Sao em lại nghe? Sao em lại nghe? Chụp khajin khajin gì mà. Tin masa masa to yawe ko ay nga sai khando ba ne ba. Amam ta tawra khalla ba ne ba. Adu ba dum yawe. Kay no masa tin ji haji so ba kay di sa khalle na adu masa di yam kupani ni uda ba do. ꯑꯗꯨꯒꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯐꯖꯅ ꯈꯟꯗꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯃꯆꯥ ꯈꯨꯌꯥꯝ ꯑꯃꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯤꯟ ꯀꯌꯥꯅ ꯄꯣꯛꯏꯕ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯈꯪꯗꯦ ꯈꯨꯠꯇꯁꯨ ꯂꯣꯏ ꯆꯪꯉꯦ ꯁꯤ ꯇꯤꯟ ꯄꯥꯏꯅꯤꯡꯗꯕꯒꯤꯅꯦꯅ ꯇꯧꯖ ꯁꯥꯏꯁꯦ ꯈꯨꯠꯇ ꯂꯣꯏ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯣꯏ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯄꯦꯁꯦꯟꯁ ꯂꯩꯇꯕ ꯃꯤꯅꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯄꯥꯝꯃꯨꯗꯅ ꯇꯧꯕꯅꯦꯕ ꯑꯩꯅ Kami nung pare. Nakupi mayang ngawra di hani. How bro akang ba at ay sadri. Ada ay na kumana si muro kaya tawraga sing janam tawraga ngaw po ka thamu hai ba ko. Adu ji taw taw ne ba.
ꯑꯃꯨꯛ ꯇꯥꯗ꯭ꯔꯕꯣ ꯁꯤꯈ꯭ꯔꯒꯦ ꯃꯤ ꯂꯥꯏꯕ ꯌꯦꯡꯕ ꯃꯤꯈꯩꯁꯦ ꯏꯁꯧ ꯂꯥꯡꯁꯤꯜꯂꯦ ꯑꯩ ꯈꯛꯇ ꯑꯣꯏꯔꯝꯅꯤ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯃꯤꯅꯦ ꯑꯩ तोबा तुम्हारी इशारे हमको लौथोꯛꯈ꯭ꯔꯕ ꯌꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯁꯦꯡꯕ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯄꯥꯏꯕ ꯌꯥꯝ ꯇꯜꯂꯦ ꯃꯤꯅꯣꯏꯕꯨ ꯄꯥꯏꯕꯁꯤ ꯑꯁ ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯤꯃꯥꯟ ꯑꯃ ꯂꯩ ꯃꯥꯒꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯦ ꯇꯤꯟ ꯀꯥꯡ ꯁꯨꯝꯕ ꯃꯆꯥ ꯃꯁꯨꯁꯦ ꯍꯥꯏꯗꯤ ꯆꯥꯎꯗ ꯆꯥꯎꯈ꯭ꯔꯗꯤ ꯐꯩꯗꯅ ꯌꯥꯝ ꯄꯤꯛꯃꯜꯂꯗꯤ ꯍꯪꯒꯣꯏꯕ ꯑꯃ ꯌꯥꯎꯋꯦꯕ ꯍꯟ ꯃꯆꯥꯒꯨꯝꯕ ꯑꯩꯈꯣꯏ ꯄꯤꯡ ꯄꯤꯡ ꯆꯣꯡꯄꯣꯡ ꯃꯣꯔꯣꯛ ꯆꯥꯎꯕꯒꯨꯝꯕ ꯏꯁ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩ ꯃꯤꯀꯤ ꯊꯤꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯈꯔ ꯑꯩꯈꯣই ꯁꯤꯆꯨꯋꯦꯁꯟꯅꯁꯨ ꯃꯈꯥ ꯄꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯖꯥꯡ ꯁꯦꯝꯃꯤꯉꯩꯗꯒ ꯌꯥꯎꯔꯝꯕꯁꯦꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯒ ꯌꯥꯎꯔꯝꯕ ꯍꯟ ꯃꯆꯥ ꯃꯆꯥꯒ ꯌꯥꯎꯔꯝꯕꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯆꯣꯡꯉ ꯆꯠꯄ ꯀꯣꯟꯊꯣꯡ ꯌꯧꯒꯩ ꯂꯥꯎꯔ ꯆꯦꯟꯗꯣꯏꯃꯤꯗꯣ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯧꯊꯣꯛꯇ꯭ꯔꯤꯕꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯆꯩ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯕꯀꯣ ꯋꯥꯔꯤꯁꯦ ꯑꯃꯗ ꯆꯠꯈ꯭ꯔꯤꯁꯦ ꯃꯥ ꯇꯤꯟ ꯍꯟꯒꯨꯝꯕ ꯇꯤꯟ ꯀꯥꯡ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯕꯨꯠ ꯑꯣꯏꯅ ꯊꯦꯡꯅꯔꯒꯦ ꯇꯟꯕꯩ ꯆꯥꯡꯗꯣ ꯇꯤꯟꯒ ꯀꯩꯀꯥ ꯉꯥꯎꯁꯟꯕꯗ ꯃꯥ ꯅꯪ ꯍꯦꯛ ꯆꯥꯔꯣ ꯑꯗꯨꯗꯤ ꯑꯕꯤ ꯈꯦꯇ꯭ꯔꯤ ꯃꯌꯨꯝ ꯅꯥꯀꯟꯗ ꯂꯣꯟꯈ꯭ꯔꯤꯗꯣ ꯅꯣꯏ ꯍꯦꯔꯣꯔꯣ ꯑꯦꯁ ꯇꯤ ꯑꯣꯏꯕ ꯃꯥꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯣꯏ ꯁꯟꯗꯦꯅꯦ ꯊꯕꯛ ꯑꯝꯇ ꯂꯩꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯂꯣꯏ ꯑꯣꯏꯅꯔꯕ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯅꯨꯡꯁꯤꯌꯦꯕ ꯁꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯏꯁꯤꯡꯁꯤ ꯌꯥꯎꯔꯒ ꯉꯧꯔꯒꯗꯤ ꯁꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯁꯤ ꯅꯨꯡꯁꯥꯗꯤ ꯂꯩꯌꯦ ꯅꯨꯡꯁꯥ ꯂꯩꯌꯦ ꯅꯨꯡꯁꯥꯗꯤ ꯂꯩꯇ꯭ꯔꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯝꯃꯦ ꯈꯔ ꯐꯧꯗꯣꯛꯎꯁꯦ ꯑꯗꯨ ꯎꯆꯦꯛꯅ ꯆꯥꯒꯗ꯭ꯔꯣ ꯁꯤꯕꯣ ꯐꯧꯗꯣꯛꯁꯨ ꯌꯥꯎꯒꯗꯧꯔꯦ ꯑꯩꯅꯗꯤ ꯃꯊꯛꯇꯅꯦ ꯁꯟꯗꯣꯛꯑꯒ ꯐꯧꯗꯣꯛꯀꯗꯧꯕ ꯎꯆꯦꯛꯅ ꯑꯃꯨꯛ ꯆꯥ ꯂꯩꯔꯝꯃꯗꯤ ꯈꯜꯂꯤꯕ ꯐꯦꯟ ꯃꯈꯥꯗ ꯐꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯤ ꯏꯁꯤꯡꯁꯤ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯉꯧꯔꯒ ꯀꯨꯏꯅ ꯊꯝꯕꯗꯣ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯇꯨ ꯇꯤꯟꯗꯣ ꯇꯥꯎꯈꯠꯂꯛꯑꯦ ꯇꯨ ꯃꯆꯥ ꯃꯆꯥꯁꯦ ꯑꯩ ꯁꯤꯔꯦꯗ ꯑꯩꯗꯤ ꯀꯌꯥꯃꯨꯛ ꯄꯣꯛꯄ ꯃꯆꯥꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯁ every time they are sexy or what 사바나 저거는 와이라 빠누 이지 ꯕꯤꯛ ꯒꯦꯃꯤꯡ ꯍꯥꯏ ꯃꯤꯁ ꯑꯩ ꯀ꯭ꯂꯥꯁ 6ꯇ ꯃꯤꯁꯅ ꯇꯝꯕꯤꯔꯝꯕꯗꯣ ꯍꯥꯏ ꯀꯅꯥꯅꯣ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯒꯨꯅ ꯆꯦ ꯀꯦ ꯑꯦꯝ ꯁꯤ ꯀꯦ ꯑꯦꯝ ꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅꯤꯡꯉꯦ ꯅꯪ ꯍꯥꯏꯁꯦ ꯅꯣꯏꯁꯤꯗ ꯖꯦꯟꯖꯤꯒꯤ ꯃꯔꯣꯟ ꯑꯅꯧꯕꯔꯥ ꯔꯣꯕꯔꯠ ꯀꯧꯋꯦ ꯔꯣꯕꯔꯠ ꯀ꯭ꯂꯥꯁꯦꯁ ꯑꯩ ꯈꯪꯗꯦꯗ ꯀꯥꯎꯈ꯭ꯔꯦ ꯀꯔꯤ ꯁ꯭ꯀꯨꯜꯒꯤꯅꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯤꯀꯣ ꯂꯦꯝꯗꯦ ꯍꯥꯏ ꯏꯁ ꯁꯟꯗꯦꯗ ꯊꯕꯛ ꯆꯠꯅꯤ ꯀꯩ ꯊꯕꯛ ꯗꯗꯥꯗꯤ ꯇꯨꯝꯃꯤꯕ ꯁꯤꯗ ꯊꯣꯡ ꯍꯟꯖꯜꯂꯛꯄꯅꯤꯗ ꯄꯛꯇꯦ ꯍꯥꯏꯕ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯊꯣꯡ ꯍꯟꯖꯜꯂꯛꯏꯕ ꯁꯨꯝ ꯅꯟꯁꯦꯟꯁ ꯀꯩꯅꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯁꯦ ꯅꯪ ꯐꯠꯂꯥꯎꯅ ꯎꯠꯄ ꯌꯥꯗꯕ꯭ꯔꯥ ꯌꯥꯝ ꯄꯛꯇꯤ ꯅꯪ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯥ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯇꯨ ꯌꯥꯝ ꯄꯛꯇ ꯑꯣ ꯃꯥꯏ ꯑꯃ ꯊꯦꯕ ꯇꯧꯅꯨꯀꯣ 무슨 ꯉꯥꯡꯅꯤ ꯑꯝꯇ ꯐꯠꯂꯥꯎꯅ ꯌꯥꯝ ꯄꯛꯇꯕ ꯍꯥꯏꯔꯦꯗ ꯃꯤꯒꯤꯗꯤ ꯂꯣꯏ ꯌꯥꯎꯅꯩꯅꯤ ꯈꯪꯕ ꯀꯄꯜ ꯄ꯭ꯔꯦꯡꯒ ꯇꯧꯗꯅ ꯅꯪꯅꯦ ꯑꯩꯒꯤꯗꯤ ꯁꯨꯡꯎꯠꯀꯦ ꯌꯥꯗꯦ ꯁꯤꯗꯅ ꯗꯤꯚꯣꯔꯁ ꯇꯧꯔꯅꯤ ꯅꯪ ꯑꯩꯅ ꯋꯥꯔꯛꯇꯦ
ꯗꯇꯥꯗ ꯌꯥꯝ ꯄꯛꯇꯦꯕ ꯀꯄꯜ ꯃꯨꯛꯕꯥꯡ ꯇꯧꯖꯥꯏꯌꯣ ꯆꯤꯟꯊꯤ ꯇꯧꯋꯦ ꯌꯥꯔꯛꯑꯅꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯄꯜ ꯃꯨꯛꯕꯥꯡ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯆꯥꯎꯔꯗꯤ ꯌꯥꯔꯛꯀꯅꯤ ꯃꯍꯤ ꯃꯅꯥꯏ ꯇꯧꯔꯗꯤ ꯌꯥꯔꯛꯀꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯁ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯏ ꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ तुझको निहारे दिल ngasiꯒ ꯑꯩ ꯅꯨꯡꯁꯥ ꯐꯖꯅ ꯎ ꯐꯪꯉꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯗꯥꯡ ꯊꯕꯛ ꯆꯠꯅꯕ ꯉꯥꯛꯇꯅꯤꯅ ꯑꯁ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯗ ꯅꯨꯡꯁꯥ ꯂꯟꯗꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯒꯥꯏꯁ ꯑꯩ ꯀꯩꯅꯣ ꯎꯠꯂꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ Let me show you something ꯃꯥꯜꯂꯦ ꯁꯥ ꯃꯔꯣꯏ ꯑꯩꯁꯨ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯤꯅ ꯇꯧꯅꯤꯡꯈꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯍꯨꯝꯈꯛꯇꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯅꯪꯕꯨ ꯑꯩꯁꯦ ꯑꯍꯨꯝꯈꯛꯇꯅꯦꯕ only 3 ꯅꯨꯡꯁꯤ ꯌꯥꯝꯅ ꯁꯤꯕꯨ ꯁꯟꯗꯣꯔꯛꯀꯗ꯭ꯔꯣ ꯁꯥ ꯃꯔꯣꯏꯗꯤ ꯁꯟꯗꯣꯔꯛꯑꯦꯗꯤ ꯍꯥꯏꯒꯨꯝ ꯇꯧꯋꯦꯀꯣ ꯃꯥꯅ ꯃꯤ ꯀꯄꯜ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯁꯦꯟ ꯄꯥꯏꯅꯈ꯭ꯔꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯩꯅ ꯑꯩ ꯂꯟꯗꯟꯗ ꯂꯩꯌꯦ ꯀꯩꯅꯣ ꯕ꯭ꯔꯤꯇꯤꯁ ꯀꯩꯀꯥ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯇꯣꯏꯂꯦꯠ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯅꯥꯟ ꯐꯥꯏꯕꯅꯤꯅꯀꯣ ꯑꯩ ꯀꯩꯁꯨ ꯇꯨꯒꯠꯆꯗꯦꯅ ꯃꯣꯏ ꯁꯦꯡꯕꯩ ꯊꯕꯛ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯀꯥꯋꯥꯏ ꯁꯤꯗ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯁꯤꯗ ꯊꯕꯛ ꯂꯩꯌꯦ ꯈꯣꯠꯂꯦ ꯌꯨꯝꯒꯤ ꯃꯦꯠ ꯑꯣꯏꯕꯒꯤꯀꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯣꯏꯂꯦꯠ ꯀꯩꯀꯥ ꯁꯦꯡꯕ ꯈꯣꯠꯄ ꯌꯨꯝ ꯁꯦꯡꯕ ꯈꯣꯠꯄꯒꯤꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯂꯟꯗꯟꯗ ꯂꯩꯌꯦ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯂꯟꯗꯟꯗ ꯂꯩ ꯍꯥꯏꯕ ꯊꯥꯗꯣꯏꯁꯅꯥ ꯆꯦꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯗꯣꯛꯁꯦ ꯏꯁꯩ ꯁꯛꯄꯁꯦ ꯌꯥꯝ ꯍꯩꯌꯦ ꯑꯩꯁꯦ ꯍꯥꯏꯖꯜꯂꯨꯔꯁꯨꯅꯦ ꯍꯩꯔꯣꯏꯗꯕ ꯑꯩ ꯏꯁꯩ ꯁꯛꯄ ꯈꯔ ꯉꯝꯃꯤ ꯁꯤꯡꯒꯔ ꯑꯣꯏꯕꯗꯤ ꯉꯝꯗꯦ ꯑꯩ ꯂꯥꯏ ꯌꯦꯛꯄ ꯍꯩ ꯄꯦꯟꯇꯔ ꯑꯣꯏꯕꯗꯤ ꯌꯥꯗꯦ ꯉꯝꯗꯦ ꯑꯣꯏꯗꯦꯀꯣ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯄꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯄꯨꯔꯥ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯅ ꯑꯗꯣ ꯑꯩ ꯍꯤꯔꯝꯕꯗ ꯃꯥꯏꯄꯨꯅꯅ ꯐꯖꯅ ꯇꯧꯗꯕ꯭ꯔꯥ ꯈꯟꯗꯦ ꯚꯤꯗꯤꯑꯣ ꯇꯦꯛ ꯊꯥꯒꯠꯂꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯗꯤ ꯉꯝꯗꯦ This is my life ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯏ ꯌꯥꯝ ꯆꯥꯏ ꯑꯍꯥꯎꯕꯁꯨ ꯃꯌꯥꯝ ꯆꯥꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗꯤ ꯉꯝꯗꯦ ꯁꯨꯝꯕ ꯂꯩꯆꯨꯝꯕ ꯃꯆꯤꯟ ꯊꯤꯖꯤꯟꯅꯦ ꯕꯤꯅ ꯍꯣꯏ ꯃꯉꯥꯟ ꯁꯅꯥ ꯍꯥꯏꯕ ꯑꯉꯥꯡ ꯅꯞꯄꯨꯔꯅ ꯃꯤꯅ ꯂꯥꯏꯐ ꯊꯥꯏ ꯀꯣꯜ ꯇꯧꯁꯜꯂꯤꯗꯤ ꯀꯩꯅꯣ ꯑꯩ ꯅꯣꯏ ꯑꯌꯥꯝꯕꯗ ꯀꯣꯜ ꯇꯧꯕꯗꯤ ꯄꯥꯏꯗ꯭ꯔꯒ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯗꯦ ꯈꯖꯤꯡꯁꯤꯕꯨ ꯃꯊꯛꯇ ꯐꯧꯗꯣ ꯎꯆꯦꯛꯅ ꯆꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯆꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯉꯥꯏꯕꯗ ꯁꯤꯔꯦ ꯀꯩ ꯊꯥꯒꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯂꯩꯁꯜꯂꯛꯇ꯭ꯔꯦꯗ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯏꯁꯦ ꯀꯨꯏꯔꯕꯅꯦ ꯑꯗꯨꯒ ꯊꯥ 3 ꯑꯃꯨꯛ ꯄꯣꯊꯥ 2 ꯑꯃꯨꯛ ꯄꯣꯊꯥ ꯆꯍꯤ ꯑꯃꯨꯛ ꯄꯣꯊꯥ How are you guys? I'm fine, thank you. ꯈꯪꯗꯦꯗ ꯑꯩ ꯁꯨꯝ ꯕ꯭ꯂꯣꯛ ꯅꯝꯃꯝꯕꯅꯦ ꯁꯨꯝ ꯊꯥꯒꯠꯁꯤꯔꯥꯅ ꯈꯪꯗꯦ ꯌꯦꯡꯒꯦ let's see ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯦꯟꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯦꯟꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯗꯣꯝ ꯀꯪꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯗꯣꯝ ꯀꯪꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ST ꯑꯔꯤꯕ ꯈꯪꯗꯦꯅ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯒꯤ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯂꯣꯏ ꯂꯩꯅꯔꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯕ ꯌꯥꯝ ꯋꯥꯔꯦ
ꯑꯩꯁꯦ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯁꯥꯒꯤꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯤꯒꯤꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯊꯥꯒꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯁꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯁꯤꯗ ꯃꯧ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ How is your life after getting married? Let's talk. ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯨꯍꯣꯡ ꯃꯇꯨꯡꯗ ꯌꯨꯝ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯃꯦꯔꯤꯠ ꯃꯦꯟ ꯑꯣꯏꯔꯁꯦ ꯂꯨꯍꯣꯡꯉꯕ ꯅꯨꯄꯥ ꯑꯣꯔ ꯂꯨꯍꯣꯡꯉꯕ ꯅꯨꯄꯤ ꯀꯣ ꯀꯩꯅꯣ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯀꯔꯤ ꯆꯦꯟꯖꯦꯁ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯂꯨꯍꯣꯡꯕꯁꯦ Life after marriage. Life after marriage. Room makeover or day in my life gumba oina tawra. Ai da dum sum tawroktamina. Hainadi haiba. Ado mina so ai dum tawgitamina yengingoi haiba. Ai room jong kuch nahi hai. Kuch nahi hai. Kitchen ne so da changaga kuch nahi hai. ꯍꯥꯏꯔꯛꯑꯣ ꯂꯨꯍꯣꯡꯉꯕ ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥ ꯃꯧ ꯀꯣ ꯅꯠꯇ꯭ꯔꯒ ꯃꯇꯨ ꯊꯤꯔꯕ ꯅꯨꯄꯥꯒꯨꯝꯕ ꯂꯨꯍꯣꯡꯉꯕꯒꯨꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤꯀꯣ How is your life after marriage? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯂꯨꯍꯣꯡꯉꯝꯃꯣꯏꯗꯕꯅꯤꯀꯣ ꯂꯨꯍꯣꯡꯗꯕꯅ ꯐꯔꯝꯕ ꯆꯥꯠꯅꯤ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯁꯤꯗ ꯑꯣꯔ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯉꯥꯛꯇꯔꯥ ꯅꯠꯇ꯭ꯔꯗꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯣꯏ ꯀꯣꯏꯅ ꯍꯜꯂꯛꯀꯗꯣꯏꯕ ꯆꯠ ꯌꯦꯟꯁꯤꯜꯂꯛꯀꯗꯣꯏꯕ ꯑꯃꯗ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯍꯧꯔꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯤꯃꯤꯂꯔ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯌꯨꯅꯤꯛꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯇꯧꯕꯁꯦ ꯁꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯁꯤꯟꯁꯦ ꯂꯣꯏꯔꯦ ꯁꯤ ꯂꯥꯛꯑꯅꯤ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯂꯥꯏꯔꯕ ꯄꯥꯈꯪꯁꯤꯅ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯂꯣꯏ ꯈꯪꯕꯁꯦ ꯁꯨꯃꯥꯏꯅ ꯈꯪꯉꯛꯑꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣꯟꯇꯦꯟꯁꯤꯡꯁꯦ Artina Kumukjam hai ko Laisang Them Joystree Chichi Uda Kuye Video Thagalo Aduni Khalamini Che Hek Luhongba Numitai Minai ni Oirisi Aishuya. Welcome to the Minai world. Kundarani Nungai Tavane Nungai Pane Luhong Pasa Sanathoi gi amu hojik pathokjarage kaigumba yum palamdrabadi punsigi yum paloi khale adumak anambana khalam kadra nupidana hena chawi ko responsibility ja haidi nupa gi ju responsibility mai gi lei adubu kai haini koi gi society ne sembiba role hai tare ko rules चानदब खरा यावेबा पेनदब खरा अदुम पेनदब से अदुम लेबि लेनि दुइसु खंगदेने अरुबा जिंगदिना नुपीगी ओइबदौनको येमददि याम लाइबा मानबा हा हाइदि एडजस्टमेंट तौबा खोटबा सुगुम्बा मयामसे थेंगनारंगनि हाइदि व्हाटएवर अनौबा एनवायरनमेंट अमदा चंगबा कांदको लाइबा मौदनासु लेरामिबा दुदा एडजस्ट तौनबा होनागनि एंड देन लेरामिबा मीसिंगदुनसु हाइबा लाइबा मीजे Barada label lakpanate. Na, magi masada na masana padano lower can the lapani. Magi the yum neighbor has a mice root yard of a neighbor. Magi say him, ne? Adudana. Whatever. Kara. Heidi later magazu hand the giko. Tang chimdopia or by the Anova Matanga Avenina. Later me bahanagi. Me dinner adjust over the bunny. And no one is adjust over the bunny. So, long ways, I will say it's all about adjustment. Between the two. Aduga most importantly nupagi roles yam chaw ena khalleba enako maramdi nupajina pangjanarabo nupajina phatraba loi soirani haita haidi majina breeds neba magi parents magi siblings tuga magi wife tuga anirgi marakta mana breeds neba magi wife tuna haiba magi parents ke kada yumgi mi ke haiba nungai ta ba or kem tong haining ba matam mana icham chambal wahi haiba matam nungai gi ri ta wahi do my husband na haibi ta di kasu tawroi tu ni
aduga likewise same ko parents ke magi in-laws magi kano duna haibibo hai nupi duna mai nupi duna kainam nuai tama kitang haib da lana lo gido waru gido bu sen pa sen haibi kanda filter toroga hai kanda sis maida balance to maintain to bai gido ni same important same value pi bai gido ni nu pa gi role ju yam chawe ba lom ba na tra ai ai ja either aduna nupi gi life da either successful oige happy life successful life is success hai je mi gi makha pole ko definition of success se mi gi makha pole khanja I wakhanda tubu to which extent kana gumbam dan ai na da yek to paisa ton da ba mi gi ko ai gi cha ba thako wa ta nu si jana na harau na lai ji is my success kana gumbam na magi target na goal ma ai sumai na tawra ga ai je si hai di property asuk lai ba ai asuk saving to ngam ba asuk hai di ai ina paisa sumai pai ba ko pa sin hai gi success ne ai ni define to me kana gumbam na natra adu ga di whatever si ki success se reach to no phona ba da nu view bi jing gi ko either single oina unmarried oina lai ba ma or partner je atu ki matik supportive oi ba atu ki matik phaba partner ba option ani khata ne belai se bad partner fail no bi di ko adu mai ne lei ne khalle ai gi di sura singha hai artina khumuk cham che je kai lam do yum pa li je ai kha sanjen bam da ne nang weight kya lai no je AYPOL tala ka be hai de dut nên nuôi hay đu nào bro mi ai sai thấy jing ji ba khang kang dora ga nuôi ngau na us kana khang most beautiful YouTuber là te of Manipur ka ha ka top 10 ka Anandi kai thola hay si ne na abi ke dream yum nupi thijal lage khalla la ram ni nang wari si bit le rakri luhong ba pangong ba ya ba na ti habidi hoi aigi self experience dagi zu observation dagi su neba aina haire iji ko maya mama hojik divorce ki rate yam wange ko India da divorce ki rate yam wange hai ta thai de matam dagi bu hojik ne bu hen wange hai ta ado na khala kan da ko nang je ready oiraba are you ready to be a husband are you ready to be shared ko nangi parents ka nangi nupi ka da hadi nang se sharing tawbagi ready oiraba are you ready to be a good father are you ready to change ko if changes khara di dum la ani mi ana wa mu pusala ba ha be nangi life da na pamba pam da no ni ki partner ni na aya pam sum taw lei gi kai ya de ba di adu di ya ro adu business partner da su ya ro adu di ya ro khar it's just tong na de adum ba ma nang ready oiraba are you ready to be exposed to certain kind of situation ko nangi partner du gi damak emotionally available oiba ngamani khalaba either nupi oigara nupa oigara as a life coach oigada ne haba aduga ne anybody aigi subscriber or aigi viewer whatever ko aigi Instagram Anandi lai no sorry the Anandi aigi description du yaw mani ko no ya da follow ta da kata de you can just text me nang yam stress oiraba depressed oiraba you can just talk to me okay aina busy oiraga di ai halakta ba yai adugo in my free time ai soidana halakani nang suicidal thought la ba depressed oiraba whatever the situations ko ai wachi warin de tor ko no ko habidi nangi life ta sisi tawre haidi nang you don't have anyone to talk to nang wari sana ba mi leitraba yamna down chatlaba I'm just one DM away from you guys okay I'm going to text ko them yani either you follow me or not it doesn't matter I'll be always there for you ai adumai na ming wari sana ka ai wakhan kano taw pa me haidi I'm not a kano din ai therapist counselor din natte but still wari sadopam laitaba se khangnaba mi da ju haiba ju yadaba either stranger amada your secret will be safe with me kon stranger amada hena sabana phai khanba wari leidana sado ko ka se nungai da si this hide wathi ngangjara ju ne everyone ai khangi everyone is going through something awaba mam di loina hobi se leina ni ne ba wai saning ta ga di ko I'm always available simde haije ga okay stoic 8 9 couple chara walaga sel tan bi hawra je
ꯈꯪꯗꯦꯅꯦ ꯑꯗꯨꯃꯛꯇꯤ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩ ꯇꯧꯗꯣꯏ ꯃꯥꯟꯗꯦ ꯑꯗꯨꯃꯗꯤ ꯂꯩꯁꯥꯡꯊꯦꯝ ꯖꯣꯏꯁ꯭ꯔꯤ ꯆꯦꯒꯤ ꯃꯤꯅꯧꯁꯦ ꯉꯥꯎꯖꯩ ꯗꯥ ꯀꯥꯞꯄꯤ ꯃꯥꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯦ ꯀꯨꯟꯖꯔꯥꯅꯤ ꯍꯣꯏ ꯆꯨꯝꯃꯤꯁꯦ ꯁꯟꯖꯤꯞ ꯇꯣꯡꯕ꯭ꯔꯝ ꯁꯤꯁꯇꯔꯒꯤ ꯕ꯭ꯔꯗꯔ ꯑꯍꯟꯗꯣ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯍꯟꯗꯣ ꯕꯔꯂꯤꯟ ꯀꯧꯋꯦ ꯕꯔꯂꯤन ꯃꯌꯥꯝꯅ ꯂꯨꯍꯣꯡꯕ ꯍꯥꯏꯔꯒ ꯍꯩꯖꯤꯡꯄꯣꯠꯀꯤ ꯀꯦꯛ ꯀꯛꯄ ꯐꯣꯇꯣ ꯁꯨꯠ ꯇꯧꯕ ꯈꯛ ꯈꯜꯂꯒ ꯂꯨꯍꯣꯡꯉꯒ ꯑꯁꯦꯡꯕ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤ ꯂꯥꯛꯄꯗ ꯈꯥꯏꯅꯕꯗꯣ ꯍꯣꯏꯀꯣ ꯑꯗꯨꯕꯨ ꯀꯦꯛ ꯀꯛꯑꯦꯅ ꯍꯦꯛꯇ ꯈꯥꯏꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯦꯛ ꯀꯛꯇ꯭ꯔꯦꯅ ꯈꯥꯏꯅꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯃꯣꯏ ꯉꯝꯖꯕ ꯇꯧꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤ ꯑꯁꯦ ꯃꯇꯧ ꯇꯝꯅꯅꯤꯡꯕ ꯉꯥꯛꯇꯅꯤꯅꯀꯣ ꯋꯥꯔꯤꯕꯨꯕ ꯀꯦꯐꯦ ꯑꯃꯗ ꯐꯣꯇꯣ ꯀꯥꯞ ꯍꯧꯔꯛꯑꯅꯤ ꯊꯥꯒꯠꯂꯅꯤ ꯑꯃ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯧꯋꯤꯗꯥꯏꯅꯦ ꯑꯃ ꯔꯨꯐ ꯑꯝꯗ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯐꯖꯕꯤ ꯑꯃ ꯕ꯭ꯂꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯥꯏꯠ ꯑꯃ ꯌꯨꯡꯉ ꯂꯩꯕ ꯃꯐꯝ ꯑꯃ ꯕ꯭ꯂꯦꯛ ꯁꯝꯊꯤꯡ ꯀꯣ ꯑꯗꯨꯗ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛ ꯃꯤꯁꯦ ꯃꯤꯑꯣꯏꯕꯁꯦ ꯂꯩꯔꯒ ꯃꯄꯥꯟꯗ ꯃꯇꯧ ꯇꯝꯅꯤꯡꯕ ꯉꯥꯛꯇꯅꯦꯕ ꯃꯇꯧ ꯇꯝꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯥꯡꯗ ꯂꯩꯗꯅ ꯑꯗꯣ ꯑꯐꯕ ꯍꯧꯗꯣꯛꯄꯁꯦ ꯐꯩ ꯑꯗꯣ ꯄꯥꯝꯗꯦ ꯑꯩꯁꯨ ꯀꯦꯛ ꯅꯨꯡ ꯀꯛꯄ ꯈꯣꯠꯄ ꯑꯃꯁꯦꯀꯣ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯅꯪꯕꯨ ꯚꯤꯗꯤꯑꯣꯁꯨ ꯅꯝꯂꯛꯇꯦ ꯃꯤ ꯉꯥꯎꯍꯜꯂꯝꯂꯒ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯂꯣꯠꯈꯤꯕ ꯇꯨꯠ ꯍꯩ ꯀꯩ ꯈ꯭ꯋꯥꯏꯅꯣ ꯅꯪꯒꯤꯁꯤꯕꯨ ꯁꯣꯅꯣꯁꯨ ꯍꯥꯏ ꯊꯥꯒꯠꯂꯤ ꯑꯃꯁꯨ ꯀꯥꯡꯍꯧꯖꯝ ꯑꯗꯨꯅꯦ ꯃꯁꯛ ꯈꯪꯉꯦꯅ ꯈꯜꯂꯦ ꯊꯥꯏꯅ ꯀꯦꯝꯕ꯭ꯔꯤꯖꯇ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔꯅꯦ ꯃꯥꯅꯦ ꯀꯦꯝꯕ꯭ꯔꯤꯖꯇ ꯇꯧꯔꯛꯄꯅꯤ ꯃꯥꯗꯣ ꯀꯩꯅꯣꯗ ꯁꯅꯥꯀꯩꯊꯦꯜꯗ ꯀꯨꯏꯅ ꯂꯩꯔꯝꯕꯅꯦ ꯅꯠꯇꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯛꯑꯣ ꯃꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯈꯪꯗꯦ ꯅꯝꯅꯀꯤ ꯈꯜꯂꯤꯅꯦ ꯍꯥꯏꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯠꯇꯦ ꯀꯦꯛ ꯀꯛꯄꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯂꯨꯍꯣꯡꯕ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕꯒꯤ ꯐꯦꯟꯁꯤ ꯑꯣꯏꯕ ꯑꯗꯨꯈꯛ ꯎꯕꯗꯣ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯇꯣꯏꯅꯤ ꯈꯟꯕ ꯋꯥꯠꯅꯕꯗꯣ ꯑꯗꯨꯗꯤ ꯚꯦꯔꯤ ꯇ꯭ꯔꯨ 100% ꯀꯣ ꯁ꯭ꯇꯣꯏꯛ ꯍꯥꯏꯅ ꯄꯥꯗꯣꯏꯔꯦ ꯅꯪꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯃꯤꯡꯁꯦꯀꯣ ꯅꯪꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ STYC89 ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯣꯠꯇꯅꯤꯀꯣ ꯂꯥꯏꯛ 90% 90 ꯅꯠꯇꯦ 99.1 99%ꯗꯤ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯟꯅ ꯎꯔꯨꯗꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯗꯦꯟ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯍꯣꯏ ꯅꯨꯄꯥ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯅꯨꯄꯤꯗꯁꯨ ꯂꯩꯀꯣ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯇꯥꯟꯅꯕ ꯌꯥꯝ ꯉꯥꯎꯖꯕ ꯂꯩꯀꯣ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯐꯪꯗ꯭ꯔꯤꯉꯩꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯨꯠ ꯆꯟꯗ꯭ꯔꯤꯉꯩꯗꯗꯤ ꯑꯦꯐꯔꯠ ꯌꯥꯝ ꯊꯥꯗꯕ ꯑꯦꯐꯔꯠ ꯌꯥꯝ ꯊꯥꯗꯕ ꯃꯥꯒꯤ ꯇ꯭ꯔꯨ ꯁꯦꯜꯐꯇꯣ ꯎꯠꯇꯕ ꯐꯦꯛ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯔꯀꯥꯟꯗ ꯋꯥꯎ ꯗ꯭ꯔꯤꯝ ꯒꯥꯏꯅꯦ ꯗ꯭ꯔꯤꯝ ꯒꯔꯜꯅꯦ ꯈꯜꯂꯀꯥꯟꯗ ꯋꯥꯟꯁ ꯀ꯭ꯂꯣꯖ ꯑꯣꯏꯔꯀꯥꯟꯗꯀꯣ ꯂꯥꯏꯛ 3 months ꯃꯦꯛꯁ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦꯀꯣ ꯐꯂꯥꯡꯗ ꯂꯩꯇꯨꯝ ꯊꯣꯡꯕꯒꯨꯝꯕꯗꯤ 3 months ꯃꯦꯛꯁ 3 months ꯌꯦꯡꯉꯣꯕ 3 months ꯐꯥꯅ ꯇꯧꯁꯟꯅꯔꯣꯏꯕ ꯃꯤꯁꯦ ꯄꯥꯛꯅ ꯈꯪꯉꯕ ꯈꯔꯗꯤ ꯎꯔꯛꯄ ꯉꯝꯒꯅꯤꯕ ꯔꯦꯗ ꯐ꯭ꯂꯦꯛꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯏꯐ ꯅꯪꯅ ꯆꯥꯟꯅꯗꯕ ꯅꯪꯅ ꯄꯥꯝꯗꯕ ꯃꯉꯣꯟꯗ ꯔꯦꯗ ꯐ꯭ꯂꯦꯛ ꯑꯣꯏꯔꯅꯤ ꯁꯣ ꯅꯪꯉꯣꯟꯗ ꯔꯦꯗ ꯐ꯭ꯂꯦꯛ ꯑꯣꯏꯔꯅꯤ ꯑꯗꯨ ꯔꯦꯗ ꯐ꯭ꯂꯦꯛꯁꯦ ꯊꯥ 6ꯗꯗꯤ ꯎꯔꯛꯑꯅꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯍꯟꯗꯣꯛꯑꯕ ꯉꯝꯗ꯭ꯔꯕ ꯐꯁ ꯒꯌꯥ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯍꯟꯗꯣꯛꯑꯔꯣꯏꯗꯕꯅꯤ ꯅꯪ ꯑꯗꯨꯗꯒꯤ ꯍꯧꯔꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯕꯔꯕꯥꯠ ꯅꯁꯥꯅ ꯈꯪꯅ ꯂꯞꯇ ꯀꯠꯂꯕ ꯇꯣꯛꯑꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯖꯥ ꯂꯞꯇ ꯀꯠꯂꯕ ꯇꯣꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯁꯤꯗꯩ ꯀꯠꯁꯥꯁꯤꯁꯨ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅ 3 months ꯃꯦꯛꯁ ꯑꯗꯨꯒ ꯅꯣꯏ ꯆꯦꯡꯒꯦꯔꯥ ꯆꯣꯡꯒꯦꯔꯥ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯤꯅꯤ ꯑꯗꯨ ꯇꯧꯒꯤꯅꯤ ꯈꯜꯂꯒ ꯀꯥꯟꯗꯀꯣ ꯐꯠꯇ꯭ꯔꯦ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯅꯪꯅ ꯋꯤꯗ꯭ꯔꯣ ꯇꯧꯍꯧꯗ꯭ꯔꯕ ꯑꯩ ꯃꯤ ꯃꯌꯥꯝ ꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯀꯞꯄꯒ ꯏꯃꯥꯟꯅꯕꯤ ꯋꯥꯔꯤ ꯂꯤꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯨꯛꯈꯟ ꯈꯜꯂꯨꯗꯕ ꯊꯥꯖꯔꯨꯗꯕ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯐꯕꯅꯤꯅꯦ ꯑꯗꯨꯅ ꯃꯥ ꯅꯨꯄꯥꯗꯨꯗꯤ ꯄꯨꯔꯥ ꯄꯔꯐꯦꯛ ꯃꯦꯟꯅꯤ ꯑꯩꯈꯣꯏꯅꯀꯣ ꯃꯥꯏ ꯅꯨꯄꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯅꯔꯤꯕ ꯀꯜꯂꯛꯅꯔꯤꯕ ꯃꯤꯁꯦ ꯃꯇꯨ ꯊꯤꯔꯀꯥꯟꯗ ꯃꯇꯨ ꯃꯈꯣꯏ ꯃꯦꯜꯂꯤꯅꯤ ꯂꯩꯌꯦꯕ ꯅꯨꯄꯥꯒꯤ ꯈꯛꯇꯪ ꯅꯠꯇꯦ ꯅꯨꯄꯤꯒꯤꯁꯨꯅꯤꯀꯣ ꯂꯩꯔꯀꯥꯟꯗꯨꯗ ꯕꯣꯔꯤꯡ ꯆꯨꯔꯛꯑꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯅꯐ ꯀꯩꯅꯣꯗꯣ ꯐꯪꯉꯛꯇ꯭ꯔꯕ ꯃꯥꯏ ꯅꯨꯄꯥꯗꯤ ꯃꯥꯗꯣ ꯄꯦꯟꯗ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯧ ꯑꯣꯏꯅ ꯃꯆꯥꯗꯨ ꯌꯥꯎꯅꯅ ꯅꯨꯄꯥ ꯆꯀꯠ ꯐꯣꯟ ꯇꯧꯔꯒ ꯃꯋꯥ ꯊꯕꯛ ꯆꯠꯈꯤꯉꯩꯗ ꯀꯩꯗ ꯐꯦꯁꯕꯨꯛꯇ ꯇꯧꯗꯅ ꯑꯦꯇꯦꯟꯁꯟ ꯁꯤꯛ ꯇꯧꯕ ꯈꯣꯠꯄ ꯑꯇꯣꯞꯄꯒ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔ ꯂꯩꯕ ꯈꯣꯠꯄ ꯅꯨꯄꯤꯁꯨ ꯂꯩꯔꯤꯅꯦꯕ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯔꯦꯗ ꯐ꯭ꯂꯦꯛ ꯍꯦꯛ ꯎꯔꯛꯄꯒꯅꯦ ꯍꯥꯏꯗꯤ ꯅꯪ ꯁꯥꯏꯟꯗꯣ ꯁꯤ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯑꯔꯥꯟꯕ ꯇꯧꯕꯗ ꯋꯥꯟꯁ ꯉꯥꯛꯄꯤꯔꯣ ꯇ꯭ꯋꯥꯏꯁ ꯉꯥꯛꯄꯤꯔꯣ 3ꯂꯛ ꯁꯨꯔꯛꯄꯗꯗꯤ ꯅꯣ ꯃꯤꯁꯇꯦꯛ repeated more than once is no more a mistake it becomes a choice ꯅꯠꯇ꯭ꯔꯥ ꯁꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯗ ꯑꯗꯨꯝ ꯍꯥꯏꯕ ꯋꯥꯅꯦꯕ ꯅꯁꯥꯅ ꯈꯪꯉꯣ ꯆꯠꯈ꯭ꯔꯣ
ꯅꯠꯇ꯭ꯔꯕ ꯅꯁꯥꯅ ꯋꯥꯍꯟꯖꯕꯅꯦ ꯑꯗꯨꯝ ꯅꯪ ꯂꯣꯏꯔꯗꯕꯅꯦ ꯄꯨꯟꯁꯤꯁꯦ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯈꯪꯉꯣ ꯅꯣꯏ ꯈꯪꯉꯕ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏꯀꯣ ꯐꯣꯔꯦꯟꯅꯔ ꯃꯣꯝ ꯚꯔꯁꯦꯁ ꯃꯅꯤꯄꯨꯔ ꯃꯣꯝꯗꯨ ꯅꯨꯡꯉꯥꯏꯕꯅꯦ ꯊꯦꯡꯛ ꯌꯨ ꯑꯁꯦꯡꯕꯅꯦ ꯖꯦꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡ ꯂꯩꯕꯗ ꯑꯩ ꯁꯤꯗꯣꯔꯦ ꯃꯩꯀꯥꯝ ꯕꯤꯃꯣꯜꯁꯤꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯅꯟꯗꯤ ꯑꯩ ꯆꯍꯤ ꯀꯣ ꯑꯩ ꯆꯍꯤ 26ꯂ 27ꯂ ꯑꯩ 1999ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 9ꯗ ꯄꯣꯛꯄꯅꯦꯀꯣ ꯑꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯤ ꯀꯅꯥꯅ ꯍꯧꯗꯣꯔꯛꯏꯅꯣ ꯃꯊꯥ ꯁꯥꯍꯜꯂꯦꯃꯤ ꯈꯜꯂꯣ ꯃꯨꯟꯅ ꯈꯜꯂꯣ ꯏꯃꯥꯁꯨ ꯏꯃꯥꯅꯤ ꯅꯨꯄꯤꯁꯨ ꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯥ ꯏꯝꯄꯣꯔꯇꯦꯟꯁꯦ ꯒꯥꯔꯤ ꯑꯩ ꯏꯃꯥꯒ ꯁꯨꯝ ꯆꯠꯂꯝꯕꯗꯣ ꯑꯩ ꯒꯥꯔꯤ ꯑꯆꯧꯕꯗ ꯍꯌꯦꯡ ꯑꯩ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯅꯤ ꯃꯃꯥꯡꯗ ꯀꯅꯥ ꯐꯝꯍꯟꯗꯣꯔꯤ ꯗꯦ ꯋꯤꯜ ꯕꯤ ꯑ ꯀꯣꯝꯄꯤꯇꯤꯁꯟ ꯀꯣ ꯍꯦꯜꯗꯤ ꯑꯣꯏꯗꯕ ꯑꯟꯍꯦꯜꯗꯤ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯅꯨꯡꯁꯤꯈꯤꯕꯗ ꯖꯦꯂꯁ ꯀꯥꯕ ꯂꯩ ꯑꯗꯒꯤꯗꯤ ꯅꯨꯄꯤꯅ ꯃꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅ ꯂꯩꯗꯕ ꯅꯨꯡꯁꯤꯅꯕ ꯎꯕꯗ ꯅꯨꯄꯤꯅ ꯖꯦꯂꯁ ꯀꯥꯕ ꯂꯩ ꯃꯧ ꯐꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯅꯪꯅ ꯁꯣꯜꯕ ꯇꯧꯕ ꯍꯩꯗꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯂꯣꯏꯅ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯃꯛꯀꯗꯣꯏꯅꯦꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯈꯪꯉꯕ ꯑꯗꯒꯤꯗꯤ ꯁꯝꯇꯥꯏꯝꯁ ꯃꯗꯔ ꯏꯟ ꯂꯣ ꯈꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯂꯨꯅ ꯇꯧꯕꯤꯕ ꯎꯕꯗ ꯑꯥꯏ ꯑꯦꯝ ꯑꯦ ꯒ꯭ꯔꯦꯠ ꯃꯗꯔ ꯀꯣ ꯑꯥꯏ ꯔꯦꯁ ꯃꯥꯏ ꯁꯟ ꯁꯣ ꯋꯦꯜ ꯍꯥꯏꯅ ꯄ꯭ꯔꯥꯎꯠ ꯑꯣꯏꯖꯕ ꯃꯃꯥ ꯂꯩ ꯕꯤꯀꯣꯁ ꯑꯩꯈꯣꯏꯒꯤ ꯃꯗꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯕꯠ ꯗꯦꯟ ꯗꯦꯔ ꯏꯁ ꯑꯦꯟ ꯑꯦꯛꯁꯦꯞꯁꯟ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯐꯥꯗꯔꯁꯦ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯂꯩꯔꯝꯗ꯭ꯔꯦ ꯈꯜꯂꯣ ꯀꯣ ꯃꯗꯔꯁꯦ ꯑꯩꯒꯤ ꯐꯥꯗꯔꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯐꯥꯗꯔꯁꯦ ꯂꯩꯇ꯭ꯔꯦ ꯈꯜꯂꯣ ꯑꯗꯨꯗꯤ ꯃꯗꯔꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯣꯏꯗꯕ꯭ꯔꯥ ꯅꯣ ꯌꯦꯡꯐꯝ ꯊꯣꯛꯑꯦ ꯌꯦꯡꯉꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯐꯥꯔꯁ ꯀꯩꯒꯨꯝꯕ ꯏꯟ ꯀꯦꯁ ꯑꯦꯛꯁꯦꯞꯁꯅꯦꯜ ꯀꯦꯁ ꯅꯠꯇꯕꯤꯗ ꯐꯥꯗꯔ ꯂꯩꯇꯕ ꯅꯠꯇꯕꯤꯗꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯖꯁꯠ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯇ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯅꯤ ꯀꯣꯟꯅ ꯑꯩꯒꯤ ꯃꯗꯔꯗ ꯄꯤꯒꯅꯤ ꯄꯤꯌꯦꯅ ꯅꯦꯒ꯭ꯂꯦꯛ ꯆꯥꯒꯗꯕꯗꯤ ꯅꯠꯇꯦ ꯅꯦꯒ꯭ꯂꯦꯛꯁꯟ ꯆꯥꯒꯗꯕ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕꯨ ꯌꯣꯛꯄꯤꯔꯛꯏꯅꯤ ꯍꯥꯏꯗꯅꯁꯨ ꯀꯣ ꯑꯩ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯀꯩꯅꯣꯗ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯣ ꯂꯣꯏꯅꯃꯛ ꯕꯦꯂꯦꯟꯁꯇ ꯑꯁꯥꯕ ꯂꯩꯕꯒꯤ ꯑꯊꯨꯝꯕ ꯂꯩꯕꯅꯤ ꯑꯃꯨꯕ ꯂꯩꯕꯒꯤ ꯑꯉꯧꯕ ꯂꯩꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤꯀꯣ ꯅꯪꯕꯨ ꯑꯩꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯩꯅ ꯊꯕꯝ ꯇꯔꯥꯡ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯗꯦꯠ ꯗꯖꯟ ꯒꯤቭ ꯗ ꯔꯥꯏꯠ ꯇꯨ ꯗ ꯃꯗꯔ ꯇꯨ ꯑꯕ꯭ꯌꯨꯁ ꯗ ꯗꯣꯇꯔ ꯏꯟ ꯂꯣ ꯑꯦꯟ ꯍꯔ ꯁꯟꯁ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯄꯣꯛꯄꯤꯕꯅꯦꯅ ꯑꯣꯠꯄꯤꯕ ꯌꯥꯗꯦ ꯑꯣꯠꯄ ꯌꯥꯏ ꯉꯥꯡꯅꯤꯡꯕ ꯌꯥꯏ ꯀꯨꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯄꯣꯛꯄꯤꯌꯨ ꯍꯥꯏꯔ ꯊꯣꯛꯂꯛꯄ ꯅꯠꯇꯦꯅ ꯅꯣ ꯃꯆꯥ ꯑꯗꯨ ꯃꯥꯅ ꯗꯨꯅꯤꯌꯥꯁꯤꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤꯅꯦꯕ ꯃꯥꯅ ꯄꯣꯛꯂꯛꯄꯅꯦ ꯑꯩꯈꯣꯏ ꯄꯣꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯄꯣꯛꯄꯤꯕꯅꯤꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯈꯛꯇ ꯏꯃꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯣꯛꯆꯕꯤꯅꯁꯨ ꯃꯃꯥ ꯑꯣꯏꯕ ꯌꯥꯏ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤꯀꯣ ꯃꯔꯝꯗꯤ ꯊꯥꯕꯨꯝ 14 ꯑꯩ ꯅꯥꯎꯄꯨꯔꯒ ꯑꯉꯥꯡꯁꯦ ꯗꯨꯒ ꯆꯥꯗꯅ ꯄꯨꯀꯪꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯅꯨꯄꯤ ꯅꯨꯄꯥ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯂꯝꯕꯤꯗ ꯌꯦꯅꯈꯥꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯗꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯟꯕ꯭ꯔꯥ ꯅꯣ ꯃꯆꯥ ꯄꯣꯛꯊꯣꯛꯑꯦ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯍꯜꯂꯛꯑꯒꯦꯔꯥ ꯃꯧꯀꯣ ꯍꯜꯂꯛꯑ ꯂꯩꯔꯦ ꯈꯜꯂꯣ ꯑꯉꯥꯡ ꯄꯣꯛꯊꯣꯛꯑꯦ ꯍꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯔꯤꯅꯤꯀꯣ ꯑꯉꯥꯡ ꯇꯧꯔ ꯂꯩꯔꯦ ꯅꯦꯒ꯭ꯂꯦꯛ ꯆꯥꯏ ꯀꯨꯁꯤꯔꯥꯁꯤ ꯑꯉꯥꯡꯗꯣ ꯇꯧꯍꯜꯂꯒ ꯄꯪꯊꯝ ꯊꯝꯕꯅꯤ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯑꯃ ꯇꯧꯗꯅ ꯇꯧꯔꯅꯤ ꯑꯉꯥꯡꯗꯣ ꯐꯅ ꯍꯧꯔꯛꯈꯤꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯌꯥꯝ ꯑꯣꯛꯇꯕ ꯃꯄꯥ ꯌꯥꯝ ꯑꯣꯛꯇꯕ ꯃꯆꯥ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯔꯛꯄꯁꯨ ꯑꯗꯨꯝ ꯂꯩ ꯌꯥꯝ ꯂꯨꯏ ꯍꯥꯏꯕ ꯂꯣꯏꯅ ꯁꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯍꯣꯡꯒꯗꯧꯅꯦ ꯍꯥꯏꯕ ꯅꯣꯏꯕꯣ ꯀꯥꯏ ꯂꯩꯒꯦ ꯂꯛꯁꯃꯤ ꯏꯔꯦꯡꯕꯝ ꯑꯩ ꯂꯟꯗꯟꯗ ꯂꯩꯌꯦ ꯑꯃꯔꯖꯤꯠ ꯀꯥꯡꯖꯝ ꯗꯤꯚꯣꯔꯁꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩꯅꯔꯦ ꯌꯦꯁ ꯑꯗꯨꯅꯦ ꯂꯩꯌꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛꯇꯤ ꯂꯩꯇꯦ ꯈꯔꯃꯗꯤ ꯇꯉꯥꯏ ꯌꯥꯗꯕꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇꯕꯒꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯗꯤꯚꯣꯔꯁ ꯇꯧꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅꯦ ꯑꯩꯗꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯈꯜꯂꯦ ꯍꯥꯏꯁꯦꯀꯣ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯤꯚꯣꯔꯁ ꯇꯧꯕꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯣꯅ ꯗꯤꯚꯣꯔꯁ ꯇꯧꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯁꯦꯝꯕꯤꯔꯝꯃꯤꯁꯦ ꯁꯤ ꯀꯥꯟꯅꯕ ꯂꯩ ꯀꯥꯟꯅꯗꯕ ꯂꯩ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯥꯟꯅꯕ ꯂꯩ ꯀꯥꯟꯅꯗꯕ ꯂꯩ ꯁꯨꯃꯥꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯀꯥꯟꯅꯗꯕ ꯂꯣꯝꯗ ꯁꯤꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛ ꯈ꯭ꯋꯥꯏ ꯁꯤꯖꯤꯟꯅꯕ ꯂꯝꯁꯦ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯈꯪꯉꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯁꯕꯨꯛꯇ ꯋꯥꯊꯤ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ
ꯈꯪꯉꯕ ꯃꯥ ꯈꯪꯉꯦ ꯄꯨꯡ 5 ꯇꯥꯔꯕꯣ ꯀꯥꯝ ꯂꯥꯛꯑꯦꯀꯣ हाँ जी पेंटर है केयर टेकर बे मोई पेंटर कहीं लाए रंग संग कांगबुदो चंगलके अमता अजय इधर आए इसका लो मैं था लो ये ना पेंटिंग के बाद नहीं है इसको हटाना पड़ेगा परमानेंटली ये जो व्हाइट वाला दिख रहा है ना वही हाँ मोल्ड है ये बहुत एलर्जी होता है ना और ये रेस्पिरेटरी वगैरह प्रॉब्लम होता है बट निकाल देते हैं ना अब नीचे में पट्टी लाके नहीं कुछ केमिकल वगैरह लगाना पड़ेगा ना मतलब एक बार ये हम भी निकाल सकते हैं निकाल के पट्टी लगाएगा वो पट्टी तो अच्छा ठीक है परमानेंटली वो हो जाएगा ना क्योर ठीक है फिर नहीं तो ना ये बहुत खतरनाक है दिखता तो ऐसे ही है पर ये पूरा साइलेंट किलर है फमूसे को कोई लई लाप कोई मीना फंग लेबा ngam थारगा सिजिनरेबको लंदन ने हारगा मयाम लाए नमय सिजे कइनोनेबा सिजे कइनोनेबा मयाम नोय आइगी चैनल दा लाइंगा दना आई कइनोम हाइबिगेबा आई खरि साइरे साइजे आइना खजिंग का खंदोम बे लोय सनद्रिबको चाक का चारमबगे पथि दो लाइव था ले कइनोने सिरगा तैजों आई उलकेबको काजे खइगी नुंसि नुंसा याम फंगबो ओइदबको अदुगदि वेदर सिजो दum कनो तव लेबनि सि मोइस्ट मोल्ड ने बसिजे ब्लैक मोल्ड ने बसिना MOLD मोल्ड दो कई हाय सुजा हाबरा नो कई हाय खोइदा अदो कादा खोइगी चोलगा लैनिन कारा कांदा सीमेंट ओइरगासु सीमेंट व्हाइट मोल्ड अन अमा लैबको गाइस व्हाइट मोल्ड अन अमा लैबा सिगुम्बा स्माइना ब्लैक मोल्ड ओइगरा व्हाइट मोल्ड ओइगरा नोइ कादा उबसे you should be very careful these are yengbudadi yam dangerous mandabako but then automatic dangerous oi hai tare moiji khangaba soul hajanbada yaudini moiji udabe wani mina khangaba akoi ka gi nusitu yaudani adigi sijini even mi sihan ba yawaba tumbada hawala khidri mangak ba male kaina guest tawraga doctor na kaino haiba ngamdre haraga gataije pura kainogi haidi long period of time adum kuina sigi potse leire khangkhang no koina lokthok te bisum tham kana soron ba yaw sanba organ even organ failure bo oi bi ai ba allergy oi bi ai internal or external allergy oi bi ai ko aduga adagidi concept to iba pregnant oiba mother jing dana amu ka hena ju sathi chi keno je mold je white mold black mold ko mold je kai haigem ta harawni MOLD mold je suja haibra ba ये was a black mold this label ko sito se smile leba pratika ningombam ai pune da lei aina leba room di sida samayam thoe ado nang adu do hoi phone da kai da google kai torgi yo adu do yum saba mystery painter gumba khara khangba ko experience leba mi do fajana remove ta holo adu kai google da kai di vinegar gumba kai gum sina ga tawbe adu du hai bane ba adu magi tungana leiramgani ba siji khangba makal lei ko siji whatever color black white yellow whatever adu dangerous oi noi khangda bani siji tapna silent killer ne hai ji khangba yam phatte ba lok tholo ba khangba melody na rengi phajaba comment am pa hawdre akoi ju popiyo ha ga popa nate natra moida haibdi ko parents na june yamna neglect oiba parents lay haiba khangaba yamna neglect saba parents yam abusive oiba adagidi lay yam lay pokpiraga ju they don't deserve to be called mother and father oiba da matik sadaba mayam lay haba khangaba pokpina they don't have like moi the free pass lay banate to abuse us ko adagidi
whatever moina tawni tawni damakta khoi da kano khoi popiu habini nati dana like that same likewise akoi gi heng chai su da su adu gi kano lai tuni duna ne akhoina phasana parenting style je khan to bi ga da bani haba khana ne afugai na ne angang mama ga lau thana ne adu na dai sak sai ngai da mama pa phone nyem ko pa ma angang heng tamaga ne machin makha thina ba mama macha khana ba da hui to sak to ka chum adugumba no adugumba environment da nang gi na cha ai gi cha khui adugumba cha hanga da ne we should withdraw from that kind of toxic environment ko adu to go to no hana ga dam ne whoever you are married ko khangjalo aina hai je luhong ba je phagi ko so ro ko nga tang gi adu le sabi nu bi jing je hai ge sut setting ga ko nga tang gi sut ka ma chu chu ga sel ga ha bi jam le tra hai bi di luhong ba gi against le ba na ti ko I'm not against marriage is like such a so beautiful thing yam phaja ba po ne ba like nang business contract am da lak ba gum ba ne ba nang gi burden ko nang gi joy nang gi harau ba harmony peace whatever nang gi awa ba loi na yen ko ne ba arum ba po ma thamina di yangi natra harau ma tam sik tom le so ko ai partner ma le kai yam phaba po ne ba khanga ba punchi da explore yam daw ni ngai yam nungai ba kai nu munchi anu ba tang khalak pa ai family ma semam dai kwa yam phaja ba po ne ba but yam lui ha ba irai lai ba oi ti ha ba dun ai nga tang ki sut chening ba gi nga tang je no mang ta nupa na maning dale pa nang na mang ta le pa nga tang ki ra ga khut ka si da ka thama ga photo kam ning ba gi ha mi na popang na ma na mi pe popang pa ba gi sana si ba sana utui gi tau adu khatang gi wor ga di nai pa ga no si ga si gro no adu mai pa ning boi di ai yam chen ni ha ba pa ga no ba yam lei ha ba de case ka na ni robita to ni sorry hai di lei de na moi je robita hoi ju mayam ma moi je la am doi de mayam ma case adu ma kham ka na da da ma tha hai di moi gi ju kai no ma khak oi jam de ni mateng pang ba khop ta ro ga ju ko du ri ju ai na hai ni ji nu pa ju ngai ne ipungo ima wari nang karam ga da pi thi doi no adu ta ga yum gi thamai ngang tong na bara ba nang nu pi thi doi to ha doi di na yum da lei ta bara ba ai gi ma se wa zara abani thabang am tak zara abani hoji di kem ta hol roi maula abani ne khoi di maula abani ne kem ta 100 tu ta de ka da boi to de ba mau nu to dam ni ai khoi di yum da si to jarak te ai di si hai jarak te ai ba to na ngam ba to hai de tam bu dong ni ta ka le boi di thabai ngang cha ta na ma to da na ai pi cha ba hai tre example ko adu ai office la ga thabak suru ga paisa tam ding ngame chalo ta lo sange matam le re nang na tam ninge tammo tam ning dre to adu ma adu ai matang da situation na matung ile na yum mam lai ta di ibung as ima je ai wa zara abani na ma je adu ta ba thabak maula ga thabak retire tau de ra ba thabak su roi dra ba du su doi ni angam ba khaga mateng pang na doi ni ba loina mau du ju lai sabi du ju mayum da mamai mateng pang ni mau di mama di pi di mama du di kai no ra ba korong la ba du di pi di mama du ju thabak suri ni ha ba mi mayum da moi gi ju ma gi ju mau kan no la kan da loi ma nei ha ba sidri bo yum bam da leminari mau manem mawa loi na ma hui hodong kai ga loi na ma gi ma thau khar ga loi tong na ga ni hous di sila am ne sin loi tong ni ha lai ti ba adu ai di si tau zarak te ai di si hai zarak te no du zu ya de ai sam ngang khre ko phai su jana tro be da lai sam ko phai hoi adu mai hai bu ma le hojiki amu ba ma chu du di ko si le le ba lâu rồi thì đây dưới tụi mày ai is minus kan tao sẽ làm me bita thì ha ba si moi di mark ni ba kwa si jeb to ka gi moi be kumba de ka to si la ha pa tham suja ma le mu ba du ti kwa aduga simen manung das maina rang sang ba gi makam gi kho ga angu mu ma tu zum be tap ta ne tor ga lei ba adu na white mold oi du ni ba pratika ni ngom akwai di accommodation pi bane luggage manung da su white fungus me am kar le me sinus ka to bane na pratika ni ngom nang sirani ku yoro mai to di nang just nang move out to gera natraga na nang gi landlord to da caretaker da haira kan bu jana ko nan moi na to bi drain yengo haidi hekta hungdo ni na ai financial situation ke farak taram be nang juna ya draga di yengo
ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯖꯕ ꯌꯥꯕ ꯊꯤꯔ ꯈꯣꯠꯇꯅ ꯄꯔꯃꯤꯅꯦꯟꯂꯤ ꯃꯨꯊꯠꯄ ꯌꯥꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯕꯤꯜꯗꯤꯡꯗꯨꯁꯨ ꯌꯥꯝ ꯁꯣꯛꯄꯅꯦꯕ ꯑꯗꯨꯗꯣ ꯈꯪꯉꯕ ꯃꯁꯥ ꯀꯜꯍꯟꯗꯕꯅꯦꯕ ꯌꯨꯝꯗꯨꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯍꯣꯡꯒꯦ ꯍꯣꯡꯗꯣꯛꯈ꯭ꯔꯣ ꯈꯔ ꯌꯦꯡꯉꯒꯅ ꯃꯣꯏꯅ ꯇꯧꯕꯗ ꯀꯩꯅꯣ ꯕꯦꯁꯤꯟꯒꯤꯁꯦ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔ ꯀꯩꯒꯤꯅꯣ ꯃꯣꯠꯂꯦ ꯍꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯍꯜꯂꯣ ꯅꯣꯏꯗꯣ ꯄꯥꯔꯇꯤꯀꯥ ꯅꯤꯉꯣꯝꯕꯝ ꯌꯥꯝ ꯐꯠꯇꯕꯅꯦ ꯁꯥꯏꯅꯁꯀ ꯂꯩꯔꯦ ꯏꯕꯦꯝ ꯅꯪ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏ ꯈꯪꯗꯕꯅꯦ ꯁꯤꯕꯨ ꯑꯁ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗ ꯉꯁꯤ ꯅꯠꯇ꯭ꯔ ꯍꯌꯦꯡ ꯅꯠꯇ꯭ꯔ ꯊꯥ ꯑꯃ ꯂꯩꯔ ꯆꯍꯤ ꯑꯃ ꯂꯩꯔ ꯅꯪ ꯏꯐꯦꯛ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯈꯪꯉꯕ ꯃꯥꯂꯦꯝ ꯔꯟꯖꯟ ꯇꯈꯦꯜꯂꯝ ꯏꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ ꯈꯪꯗꯦ ꯍꯥꯏꯕ ꯆꯍꯤ 26 23 ꯍꯥꯏꯇꯥꯔꯦ ꯀꯜꯄꯅꯥ ꯋꯥꯡꯈꯦꯝ ꯃꯥꯂꯦꯝ ꯆꯦ ꯅꯪꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯗꯣ ꯆꯥꯒꯦꯗꯅ ꯁꯤꯔꯣ ꯈꯖꯤꯡ ꯑꯆꯣꯠꯄꯅꯦ ꯑꯁꯤ ꯐꯧꯗꯣꯛꯏ ꯑꯁ ꯐꯧꯁꯨ ꯐꯧꯗꯣꯛꯇꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯨꯃꯤꯠꯁꯤꯅ ꯑꯃꯨꯛ ꯄꯥꯏꯔꯛꯑꯅꯤ ꯑꯗꯩꯅꯦ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯏꯉꯩꯁꯦ ꯍꯥꯏꯔꯝꯃꯣꯕꯀꯣ ꯇꯤꯜꯍꯧ ꯃꯆꯦꯠ ꯈꯥꯏꯗꯣꯛꯄ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯆꯦꯠ ꯈꯥꯏꯗꯣꯛꯄ ꯗꯁꯕꯤꯟ ꯀꯩꯀꯥ ꯃꯅꯨꯡꯗ ꯊꯝꯗꯦꯕꯀꯣ ꯊꯝꯗ꯭ꯔꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯗꯕꯥꯗ ꯀꯩꯗ ꯂꯣꯏ ꯍꯥꯞꯄ ꯈꯣꯠꯂꯒ ꯑꯗꯨꯝ ꯆꯦꯔꯪꯗ ꯊꯝꯃꯦꯕ ꯑꯗꯣ ꯇꯨꯃꯤꯠꯁꯦ ꯌꯥꯝ ꯄꯥꯏꯌꯦꯕ ꯇꯨꯃꯤꯠꯁꯦ ꯆꯤꯛꯄꯁꯨ ꯃꯥꯜꯂꯦ ꯑꯩꯗꯤ ꯆꯤꯛꯄꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯒꯨꯗ ꯅꯥꯏꯠꯅ ꯐꯕ꯭ꯔꯥ ꯗꯨꯛꯀꯨꯝꯕ ꯊꯥꯔ ꯐꯕ꯭ꯔꯥ ꯀꯩꯗꯧ ꯃꯩꯈꯨ ꯈꯣꯜꯂꯒ ꯑꯩꯅ ꯌꯦꯔꯨꯝ ꯃꯀꯨ ꯊꯥꯔꯒ ꯌꯦꯡꯉꯦꯗꯨꯁꯨ ꯐꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯣꯏ ꯈꯪꯒꯗꯤ ꯍꯥꯏꯅꯔꯣ ꯔꯟꯖꯟ ꯇꯈꯦꯜꯂꯝꯕꯝ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯃꯦꯂꯣꯗꯤ ꯅꯥꯎꯔꯦꯝ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯝ ꯂꯩꯗ ꯌꯥꯔꯣꯏꯕ ꯃꯇꯤꯛ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯆꯦꯟꯈꯤꯕ ꯏꯃꯥꯟꯅꯕꯤꯁꯨ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅꯤ ꯃꯁꯥꯃꯛꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯣꯏ ꯑꯅꯤꯃꯛꯅꯤꯀꯣ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯁꯦ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕꯗ ꯂꯩꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯂꯥꯟꯅꯤꯕꯀꯣ ꯑꯅꯤꯃꯛꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯔꯤꯅ ꯊꯤꯡꯕꯥꯏꯖꯝ ꯀꯥꯏꯗ ꯂꯩꯅꯣꯆꯦ ꯂꯟꯗꯟꯗ ꯂꯩꯌꯦ ꯃꯩꯀꯝ ꯕꯤꯃꯣꯜꯁꯤꯡ ꯑꯅꯟꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯆꯍꯤꯗꯨꯒ ꯅꯪꯒꯤ ꯁꯛꯇꯨꯒ ꯆꯥꯟꯅꯗꯦ ꯅꯪꯗꯤ ꯆꯍꯤ 30ꯒꯤ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯁꯥꯎꯅꯨꯀꯣ ꯅꯋꯥ ꯂꯧꯗꯦ ꯏꯅꯐ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯐꯥꯒꯤ ꯇꯧꯅꯦ ꯁꯥꯎꯗꯦ ꯃꯅꯤꯡ ꯃꯥꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯂꯩꯔꯒ 10 ꯑꯃꯨꯛ ꯆꯞ ꯃꯥꯟꯊꯣꯔꯛꯑꯗꯤ ꯀꯅꯥꯅ ꯈꯪꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯃꯤꯁꯦ ꯕꯣꯗꯤꯒꯤꯅꯤ ꯅꯣꯏꯕꯩꯅꯦꯕ ꯁꯤꯗꯤ ꯐꯅꯦꯛ ꯀꯩꯀꯥ ꯁꯦꯠꯂꯒ ꯐꯤꯒ ꯏꯜꯂꯗꯤꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯜꯂꯦ ꯑꯍꯟ ꯁꯣ ꯑꯗꯨꯅꯦ ꯈꯜꯂꯤ ꯄꯈꯠ ꯈꯠꯂꯒꯅꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣ ꯅꯨꯄꯥꯗꯣ ꯄꯩꯁా ꯄꯥꯏꯌꯦ ꯃꯌꯨꯝ ꯃꯀꯩ ꯑꯗꯨ ꯇꯧꯋꯦꯌꯦ ꯑꯗꯥ ꯇꯧꯋꯦꯌꯦꯅꯅꯦ ꯇꯧꯔꯒ ꯄꯥꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤꯗꯣ ꯑꯣ ꯃꯥꯕꯨꯗꯤ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯃꯄꯥꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯃꯇꯣꯝ ꯄꯣꯛꯑꯦꯕ ꯏꯃꯥ ꯃꯥꯏ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥꯏꯅꯤ ꯊꯨꯡꯉꯥꯎꯕꯤ ꯃꯥꯏꯅ ꯁꯣꯔꯤ ꯑꯗꯒꯤꯗꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯞꯇ ꯀꯠꯂꯤꯅꯦꯅꯅꯦ ꯐꯤꯂꯝ ꯁꯥꯏꯅꯦꯅꯅꯦ ꯑꯁ ꯃꯥꯗꯤ ꯂꯩꯖꯗꯕꯅꯤ ꯂꯥꯏꯔꯕꯅꯤ ꯀꯥꯏꯅ ꯀꯠꯇꯅ ꯅꯨꯄꯥꯅꯁꯨ ꯈꯦꯠꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯁ ꯑꯗꯩ ꯈꯟꯕ ꯌꯥꯝꯗꯅꯤ ꯁꯤ ꯃꯧꯁꯦ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁ ꯇꯤꯚꯤꯒꯁꯦ ꯑꯄꯥꯛꯄ ꯌꯦꯡꯉꯅꯤ ꯈꯟꯕ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯅꯤꯃꯛꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯀꯩꯝ ꯍꯥꯏꯅꯤꯡꯗ꯭ꯔꯤꯅꯤ ꯅꯨꯄꯥ ꯃꯤꯗꯣ ꯋꯥꯍꯟꯅꯤꯡꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯄꯩꯁꯥ ꯂꯧꯅꯕꯤ ꯈꯣꯠꯄꯤ ꯇꯧꯋꯤꯗꯅ ꯑꯗꯨ ꯃꯤ ꯑꯄꯥꯝꯕꯅꯤꯀꯣ ꯁꯨꯃꯤ ꯂꯥꯂꯤꯗꯨꯗꯤ ꯀꯣꯟꯅ ꯅꯩꯅꯔꯁꯦ ꯑꯗꯨꯒ ꯀꯩꯝꯇꯒ ꯂꯧꯗꯒꯩ ꯈꯣꯠꯀꯗꯒꯤ ꯇꯧꯕꯁꯦ ꯃꯃꯜ ꯂꯩꯇꯅ ꯂꯧꯕꯁꯨ ꯂꯩꯕꯅꯤꯀꯣ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯈꯤꯗꯕ ꯀꯩꯝꯇꯒ ꯍꯥꯏꯕꯤꯗꯕꯁꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯃꯣꯏꯁꯦ ꯂꯩꯖꯗꯕꯅꯤꯀꯣ ꯀꯩꯝ ꯇꯧꯕꯤꯔꯣꯏꯁꯦ ꯍꯥꯏꯕꯤꯔꯣꯏꯁꯤꯀꯣ ꯀꯥꯏꯅ ꯃꯃꯜ ꯂꯩꯇꯅꯅꯦ ꯂꯧꯕ ꯂꯩꯕꯅꯤꯀꯣ ꯑꯗꯒꯤ ꯃꯤꯅ ꯅꯨꯡꯁꯤꯅꯕꯅꯦꯅꯅꯦ ꯃꯧꯁꯨ ꯉꯥꯏꯔꯦ ꯑꯍꯥꯟꯕ ꯄꯪꯄꯨ ꯄꯨꯊꯣꯛꯇꯅ ꯄꯪꯄꯤ ꯄꯤꯗꯅ ꯁꯦꯟ ꯁꯤꯟꯕꯒ ꯄꯪꯌꯥ ꯌꯥꯎꯁꯟꯗꯅ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯔꯛꯇꯗꯤ ꯌꯥꯝ ꯆꯥꯛꯄꯅꯦ ꯈꯪꯉꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯧ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯇꯥꯏ ꯎꯏ ꯏꯁꯥ ꯊꯦꯡꯅꯔꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯨꯅꯦ ꯍꯦꯟꯅ ꯇꯧꯖꯔꯒ ꯍꯥꯏꯗꯤ ꯀꯩꯝ ꯇꯧꯗꯕꯤꯗ ꯅꯨꯡꯁꯤꯕꯤꯗꯕꯁꯦ ꯈꯔ ꯐꯕꯅꯦꯕ ꯌꯥꯝ ꯇꯧꯖꯔꯒꯅꯦ ꯅꯨꯡꯁꯤꯕꯤꯗꯕ ꯃꯆꯤꯟ ꯊꯥꯕꯤꯗꯕꯁꯦ ꯑꯗꯩ ꯋꯟꯁ ꯀꯩꯒꯤ ꯅꯨꯡꯁꯤꯔꯤꯅꯣꯁꯦ ꯅꯪ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯃꯣꯏꯕ ꯅꯪꯅ ꯃꯌꯥꯝ ꯑꯃ ꯀꯠꯊꯣꯛꯄꯒꯤ ꯄꯨꯊꯣꯛꯄꯒꯤ ꯅꯨꯡꯁꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯏ ꯅꯨꯡꯁꯤꯔꯤꯔꯥꯁꯦ ꯋꯟꯁ ꯅꯪꯅ ꯀꯠꯊꯣꯛꯄ ꯄꯤꯊꯣꯛꯄ ꯂꯦꯞꯈ꯭ꯔꯀꯥꯟꯗꯅꯦ ꯍꯨꯠꯅ ꯁꯛꯐꯝ ꯑꯣꯜꯂꯛꯑꯕ ꯀꯠꯂꯤꯒꯩ ꯄꯤꯔꯤꯒꯩ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗꯣꯏꯅꯤꯅꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ ꯕꯤꯕꯤ ꯅꯪ ꯁꯦꯡꯕ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯋꯥꯏ ꯇꯩꯕꯤꯔꯒꯦ ꯄꯨꯂꯞ ꯅꯨꯡꯁꯥꯁꯦ ꯉꯁꯥꯏꯗꯩ ꯈꯖꯤꯡꯗ ꯐꯧꯗꯦ ꯃꯣꯏꯁꯦ ꯂꯣꯏꯔꯕꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯡꯗꯣ ꯇꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯗꯣ ꯍꯥꯟꯅꯩꯗꯨꯁꯨ
ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯗꯤ ꯐꯃꯨꯡꯁꯦ ꯅꯞꯁꯜꯂ ꯊꯥꯕ ꯌꯥꯗ꯭ꯔꯦ. Okay guys, Sujit Sinha, which language is this? Anyone tell me? This is Manipuri. Maitai Long. Kay tawrige chedi hojim meloji nawre. Ai je kenoda corporate tawi. Ai Take Mahindra da lay. Achumba ngaktasu oye noningan ba masu yawe chegi wansa. Ado ma'am kona thainarase. Wari yam sanani ai din noide. Noi maman noi miwanda paisa tingaga miwanda thiraga paisa thiraga counseling tawba chatline. I am available for free. Adune and I say anybody miwanda if you don't have anyone to talk to, then ko pupunga magtraba matham saraba whatever nang kaino share to ning bulayaba close over me there's a high jig from to stranger on the high kitang yang de manbugumba. If you are alone, lonely, suicidal thoughts, depression, anxiety, disgust ning ba aigi the Anandi THEANANDI aigi description to jaune. You can come and just DM me. I'll reply, okay? And then we can talk. Otherwise, have yani. Okay? Chairing chowning to them. Uda Pukiri, which is a Uda Pukuramade, I talked of Kuiri. It is a Yumbala and then Taklabambale. Okay, then. See you guys. I'll try and upload a blog by tomorrow, maybe Tuesday the day Mutapuchalani. Okay, and then masigi wanadi ai life size lois lagi ko James kai samgi kai no ju param gi punsi ai je wa bu nuai bu loina ga chat pai je hona sani mane adubu awa bu nuai bu balance ta wasa puna phaina hena wa man ga di mi ji wa man ba dagi either mentally physically wa man ba jam ta phatte ba nuai man ba wa man ba ta man ba thak man ba like pa man ba is not good. Koi sir ajit anamle ajit thokjom mana hai gimni malum makha gai dagi sir ajit anamle mana am hai wan je man baji everything the man baji phate du duna ne ai na hai je lu Pati bangbi ai ga sai lu wai ta san loi ram de moina phalang kai no torom budo ama kai nom tai ram budo du gi so aduna yam kana wa da na ba ko Long thing again, the long way. It's like a yam as over can on come me high direction to finger tang it. Isamucho, Kong Tang you know, idea, Karajan experience those of Karazu and the observations in Nimatunginaco. And then I do a hiding bomb. I'm always available. Do a duhatanga and hiding book. I do, ma'am, Luisa again. See you again. Everybody.